Thougei Pangei Yangdong Houkhiba Chahi English Singariga Kungo Humdoigi May Dagi Houduna Lamdam Asida CHATTHARAKLIBA KUKI PHURUP MEITEI PHURUP CHATTHARAKLIBA ASHIDA ACHOUBA THOUDANG LOUDUNA LAKPAGI SARUK OINA NGASHISU Houkhiba April Tang Taruk Amadi Taret ki LONNABA AHING NONGYAIDA BISHNUPUR District ki MANUNG CHANNA LEIBA TRONGLAOBI TUMDUNA LEIRIBA ANGANG ANIBU TAMTHINA HATKIBAGI THOUDANG YANINGDE Amadi Thangnaba numita miyamna changsinkiba khongjanda CRPF na micho mahombo nongmaina kaptuna hatkibagi thawong adubu yaningdaba phongdoktuna ngasi Pangei Yangdong gi oiba apunba rally ama Pangei Yangdong na koliba mafam singda chatkre hariba khongchat adu Thougei Pangei Yangdong gi paring naina chatharakpa nongmaijing mifamgi manung channa ngasi ga thara chamaga kuntraga nitoi shuba mifam saruk ama oina chathakibani chatkiba khongchat aduda angang amadi Micham hatpada chenaba khodimak matik chaba chairak piu micham yamda chathaba central amadi state force ki thawong yaningde mi hatpada chenaba singi mathakta matik chaba chairak pi gedabani haibana chingba kholau koyasu lauki haina publicity secretary thangja hanbana huidromna khuyek piduna thadorpa cherol amana phongdorakli